Anbadang sing murui pausing. Prime Minister Narendra Modi na awang nopoki isawgi mating oinan ba lupa crore lising anigi mating law tokre. Manipur da tuini sing saw tholi basigi matam pumbugoy na solution na mapurak na ba loktak project asi review to wina na ba Chief Minister and Birena Prime Minister ni puning sing kre. Amadi Infal Nambola madi Komot Turel siang na ba DPR sembal loire haina IFCD Minister Lepaw Hokip na pangkre. Kurumzre, STB Paumeng Tabri Singh Taranok Sabolo na Pau Sandono Pizre. Prime Minister Narendra Modi na ngasi Guwahati da awang nongpok lamdamgi ising isaw gi phibam awang mathaki miphamna matang pangthok tuni yang sinkre loinana lupa crore lising ani gi tembang mugi senpam lak thokre senpam asi awang nongpok state singi isaw na solo bom pham singi tembang na ba khunda leita na ba nongna sengbu sagat aba masung isaw gi ngak thok na ba thabak sing paikhat na bani Prime Minister na Assam Arunachal Pradesh Manipur masung Nagaland gi oina tongan mipam pangthoki mipam sing asida state singi makok thongbo officer sing chusuraki Union government na infrastructure sector kaktagi lupa crore lising amagasani handbugi senpam supiragani pannasina lambi thong amasung akai toi tholaba infrastructure sing semjin bada sizinagani Salibas senba sahi asigi oina center da SDRF ki central share oina lupa crore chatuk piba yakre masigi manungda lupa crore sahum ne phumanga thadokre lemoruba senpam sing khudakta thadoktuna relief amasung rehabilitation ki thabak singda mating panglagani government na lupa crore samgi senpam amasu lamdamasida toini sok tholiba si asan mami engamaga loina solution ama thidok nabagi damakta piragani handaki sauna lekhidrba singi imung manungda lupa lakh ani ki ex gracia Tina Solab Singi Lupa Lising Yankai Prime Minister gi National Relief Fund gi kaithokrabani Manipur da toina sing South Tholiba Singi matam pumbagi oina solution ama purak na ba loktak project si review tobina na ba Chief Minister Nongthom Birena Prime Minister gi puning singkre ngasi Guwahati da Prime Minister na isaw gi phibam iyang sinbagi miphamda Chief Minister na issue si pukatuna state gi isaw si ithai beres na maruai na tuan bani isaw si thokta na ba mahausa gi lejiram ba isingi isel si lehengadabani project si mangai da state ki mai khara phangna na ba paket ki bani haujikti state asigi mai marang kaina atai source sing dagi fangle isaw na state asigi hena mangjabu oire turel singi khongnung ateng thokpa ga loina na turel khongnung da lam khopsin ba sing tak thokna ba hotna gani haiki Infal Nambolamadi Komba Turel Senana ba DPR sembal loire lupa crore ani lakh marpu piba flood excavator machine season aduna turel asi tengani khulai si turel khong da kumlaga kilometer ahum dasmik ahum sinorom lengoi kapthok pangambagi pangal yauri haina IFCD Minister Lepaw Hokifna ngasi assembly da sagobal kendrugi MLA RK Imon hanglapo wahangi pakhum da pangdokre mana makhatana turel ahum asi nataba atai lemoriba turel singsu face naina aswan balairai sing semjin gi thabak paikana ba sem sari haiki sari gumna masi Turin Kongnung Hagadra Turin level na Wankalaga, a Hogi residential area, and Nimtaraga Labagi Mong the Infa, especially in Pada area. Aduna Kongnung Ludalaga, Ishing levels in the Mahat Sati Pow Akoina Panam retaining Warozik Mapam Salani Matang Zahida Amamukani Nambul Infal Amadi Kongba Turil Kongnung Tingba Resectioning Toba Amadi embankment semjin nabagi madele na paikhat kan paikhat li haina sumai thamge Nasigi wahang pakumatu da Nambol Kendri MLA and Loken hanglupa wahang amangi pakumda IPR Minister TS Biswajatna Manipur State Journalist Welfare Scheme da miyam da pausi yentopagi tabak toriba Hawker Singh Konsiloi makhogi oiba tokhaiba tembang na house ki leader ga tanarga sarkar sina kadi tobu yabagi habidu yengsin ke haiki MLA Surji Kumar Okram na hanglupa wahang amangi pakumda Health Minister Alexander Kumar na hawjik Jennings da MBBS tamna na ba sit chama amadi PG tamna ba set nepugataret laina ba MCI na ayaba pirakle mahiro yangkai tamba yaga ba Denton College so thum tamda thaba hongna ba honri haiki MLA
TS location hangpa wahangamu pakumda Education Minister TS Pradesh Samna Phongdokibada Hauzik Phawi oina Khundrafam Kendri Manungsana Leiba Sagolmang Higher Secondary School gi Mel Building Sabi Wafam Leitri Hanigi Sarkar School ka Secondary Takta Onkal Amlaga Mahiroi Leitabadagi School Mari Secondary Onbang Amlaroi Haina Hydropadagi Secondary Takta Ongat Krabal School Singan Kinbagi Tabak Hana Satakigani Sarkar School Singi Building Saba Ngamdabagi Kudong Sadwakaya Leiba Maramna Khundrafam Kendri Manung Leiba Kaibi Adet High School amadi Cosmopolitans Adet High School ki building sabi wafam sarkar da lekti haiki Andro Police Station gi toilet ta nupi masiram le miyan irang hawkre lekhidrabi nupi edudi Andro khumandagi mutum ongbi Indira sahi kuntrag Nepal rom sure mapurobi mingna ibuhanbi kawi ISTV News na phangba pawgi matungina lekhidrabi Indira na Andro khumandagi sunibala kawi sahi kungani pam surbi nupi amagaloina na satkiba tang kunga manga da mayumdagi thokibadagi sarumbom ongbi sunibala debi city ba khangkidabani hari sunibala mangkibagi matangda Andro Police na wahong bahong tongna ba lekhidrabi Indira mayumdagi ngarang ayupung taretlom taba matamda police na lahutkibani hari Ngasiu Andro Police Station ge manungda leiba toilet amada Indira sinun leramba thengnarakibani hari MCSC gi matangda hauzik Andro da leiba mara paibi amadi miyamna Andro Police Station da thomjinduna irang hokre MCSC gi matangda ngasi Andro pureiromba sanglel da miyamni mipama mapang thoktuna JAC semkre mutum Indira leikhidabda senaba IO amadi police personnel sing mathakta matik saba sirak pigedabani asiba haksang postmortem tobu matamda video coverage tobu loinana JAC amadi imung manunggi miyoi yohangadabani Lekhidrabagi imungda compensation pibaga loinana imungi miyo amada sunaba thabak ama pinaba warep lokre Impal East District ki Yaralpata leiba JNB da class 6 da ming chenbada aran tawri hari masigi matangda Eastern Scheduled Caste Student Union Androna Sinduna ngasi pawgi miphamam pangthokre pawgi miphamam da union ki general secretary Singangkham Nandikishore haikibada union asina June gi tang kunthra da tigaluba matamda aran tawa sing thengnarakibani hari mana makhatana haikibada mahiroi tara mangana Class 5 pass togi certificate pairaga class 6 da ming sanan wakonaramani hari makogi certificate adu kanana issue torlibano haiki school laitaba school ming season duna mairoi kharana certificate pairaga ming sanan wakonarumki mairoi tara mangana school kadana class 5 pass togi certificate lawungki bani pibamasida Manipur sarkar gi mari leinaba singa ming sangyu haiki Only the candidates from the district concerned with the Zawa Novodaya Vidyalaya has been opened are eligible to apply for admission. Maramaduna Yahlaungidagi Sedungas village Amoina Imhan East District ki Manungda Lajariba Androgi Asengba Mahiroi Singi Hagmat Piriba Asida Manibugo Menami Insang Biduna Aranba Tawiriba Singi Matakta Sab Sabatanji Bibiu Loinana Manibuda Asumagi damak laibiriba satragi organization sing NGO club organization punamakna mating pangbiu Lamdam sigi nupi singa miram gi pije saksabu sokat pani haina matau tomlubudagi lamdam asida tahi uhi dabat hudokya tholopagi asobo maram amani haina irei pak inat chenura loina silon isal gi president ti bimsana ngasi isal gi taranithoi suba mapokumlun thorom da phangdokre MDU hold pangthokiba thormatuda amkelgi president P Sakhidevi All Manipur Women Social Reformations and Development Samaj ki president K Taruni All Manipur Singmi Tami Apunba Nupi Luk ki president S Momoleima Han headmistress Orambi KS Anandi Yauna Civil Society Organization kyagi lusing bising susukaki wangang ki basing phungdona kibada ahong bala ki nupi singi lisa sajat asi hongdoktuna apaba khunayama ohenanaba punna thodang lomina si haiba wafam sing phongdong ki isal gi president ti bimsana makhatan haikibada sahi tohidaba thabak amadi mito ki phizet leitengda lamdama singi nupi kyana tawduna leirubadagi mathongmaram khangdaba sama ohenbada natana nupa singna khudong saba longno gi tanja pinbana ba pangkhak oheli haiki masa yauri haibi wapam mayam ka sandoriba adu de natana migi matau tamakana ngasi ekoi moral mangtarakpa chinja kamu panamaram oirakanda nupa sina khudong saba lobi tanja amado ekoi na piba kum tawrakpa se ekoi isana thadok minaduna masi ekoi phatya balam chache thadok minasi oirakliba pibam singe kannana bo khotna bada ngasidi ekoi yam section ba mathau tai kannana bo khotna bada isasi nupi haibasi masak khangminasi haibasi masu aru boina thamja
Iroisemba Kada Unit, Iroisemba Youth Development Club, Amadi, Iroisemba Punba Mera Paibi Lufna Sinduna, Mayai Kaba, Nisagi Mayokta, Mayagi Kongset Amak Narang Midang Setcre, Kongset Adu, EYDC Ground, Horga, Iroisemba, Morang Ton, Lantolaga, Tael Kongbal, Don Bosco, Langzing Amadi, Central Agricultural University for Salamatunda, EYDC Grounda, Lantumpam Oike. Laraba kong na scheme sing lalon pot ontok biginu haina all Manipur nupi maruki Vice President TS Ibetombi Devina irabot babanda ngasi pangtok pong sing unabot phondo kre mana makata na haikibida National Food Security Act scheme si lamdam sida pura fail oire ek asigi makadas pangmaseng kaya dukanda keji de lupa kun gamanga dege kuntra fawda fangli sathariba assembly asida scheme sigi hosi oire people masi pukhatuna khanabiu manaba kunayama puraknaba Nupi Singh Larik Mapung Pana Tamanaba Nitinium Assembly Mipamda Yatopu Haiki. Security Act Dabi Todana, Karehinamaya, Leba Iran Kitang Tauropa, Mafamdana, seeing the Kitang Chumna Yin Bamanda. Adigi Kadigumbata hide the Bapaja Singina, Labam from the Nane, seeing the Sungan Yendaba, Bafam Yamna Labor. Madamaduna Sigi, Langana, hide Bunamache, Munna Yingbiduna. Tumdopi haraga niti nation food security eki achengba adugumba niti niyom che parjapuna mukta phangalu amadi shanti oina lehelu haina on Manipur nupi maromna ngasi dabi tauri Sahi sige April thadagi matam koina mathok to lep nuruba Khoirom Primary Health Center amuhana August kitang ahum dagi pung kungamari supna mathok to hawrgani hari Primary Health Center asida Center sige Management Society mi singamadi NPP gi Secretary Organizations amadi Pradhan Singh yauna kupna khanar matung da ware masi lokibani hari Naurya Pakang apa kendra gi manung daliba kwakaitel haino khongnembi makhalekai amadi toksom lekai gi akoi bida National Food Security Act makhada seng yan bida mapam amadana kezi mari yelega mapam amadana kezi ohum yelibasi mari leinu singna yengsin biu haina ngasi kwakaitel haino khongnembi da lamdamadung inu pisingna wakat mipam phamkhre wakat mipam adu da saru yakebi tongbram rovina na phongdropada Sianggi ejen oriba mioi singda siang suna pidriba karigino hain hanglubada MLA da hairuso hain harake paramaduna kendrigi MLA na atu matamda miyamda siang suna pidriba sing maram sengdorokadabni haina phongdoroke Security sianggi ambasida karamana thangnabada keji mari bibe yaure aduna akhoigi de keji ahumtang pibire siang tang suna pibiu koni agenda hajarubada karigino sianggi tathane pire si haru matamda adudi MLA na smani yelona podi pibeni Noina tawni malaya so campaign to biru emile den mana habire Sangai Pat sub station dagi tingliba 11 kV bamolekai feeder gi line sengudaba maramna hayang ayuk pung tara dagi numidang waram pung 3 minute kuntra fawba mai mutkini hari hoji makhata ba pau kem pidinga da tim brem tang lominase Bhai Gurudas Group of Institutions Sangrur Punjab na students kodima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafamni education piba khatang natna hayengi yumbiro puthokpa institute ni Ladies Fitness World Keshampat Junction Tidim Main Road Ihan hanbo oina hangdok jaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiu City swar hajunge Ture ture Kuri no tu teacher Musi kuri gauza Sidi yoshi ni he Masigi yoshi di Tata tiskoni ne Adudi sanagi mo yangna sinba yandre Beneath 100 meters from the Earth's surface, naturally filtered through sailing stones, pure, clean and healthy water. Break matung na taranong sari makatapa boxing KSA na sinduna yalomi kanana ba bill pass to haiduna ngasisu KSA ki kongjang sogaladuna mahiruisina kongjang sanction ki mongsang da leba Trinity School amadi Woodstock ki mahiruisina kongjang sanction ki KSA na
hojik tamna sangsilba khongjang ni pakhum oina Chief Minister N Birena ngarang assembly gi 0 hour gi matamda thangkru wafam taramna oi haina Kanglaifa Students Associations KSA gi president Moyangtem Laxman na pawmi singa unaba mo thangdokre kaisam patale be association gi office da pangthokba me pamaduda ngarang assembly da pukhalakhiba Sagolban Kendra gi MLA RK Imobisu KSA na thagat pakhongloki sarkar na Kendra Nipal amadi lamdamasida leptana sangsilba mitop sing yengsinjage haina thangwi wafam thabakta onthokadabani KSA na taliba demand thabakta onthoktriba fawa mukhugi khongjang leploi haiki अखोगी केसे न तालिबा डिमांड सिंग मरी लरना याम पॉजिटिव ओइबा वफम खरा अखोगी हाउस के फ्लोर दा थबी खरबसु हाइबा डिमांड सिंग असि हजिक मकी ओना दि थबक तो कंट्रोल ट्रिबा मतम ओइबना अखोगी केसे की माइकेदगी माइरो सिंग मरापाइबी क्लब ख्वाइ पुना मगना डेमोक्रेटिक ओबा मखल मखा खोंजन सिंग मखा तना सथबिना बा केसे की माइकेदगी पुना मकी मफम दा अमुकन अपील तौजरे 2016 batch police constable ge biba posil loi kraba candidate singi fal July tha da haido kadani haina Chief Minister thajaba pi ke wafam thabak ta onthok tabagi mayokta tha sigi tang taruki ahin nongyai dagi tang tarike ahin nongyai fawa general strike kokre kongjang asida anayek lining laishol amadi media di kom thokani hairi Amoromda malom tuliaima awang lekai digi crematoriums eviction tawagi mayokta government ki maikai digi positive oiba thaba lokat tabagi mayokta ngasi miyamna wakan khongjang sangsinkre apunba coordinating committee malom tuliaima awang lekai na tha sitang ahungge ayupung taruk tagi numidang waram pung taruk phawa tidim lambi thingbi khongjang sangsilagani hari tengang mu ta chawtro ko da malom ki prasa ayamba oi makai na dana china oi makai na leba awaba taringi terek sida Oke kilometer yang terkongnya na, aku jadi koi hari protesi tu jadi ni, ada nak kena aina, bayam tentu ni mudi, malam percaya kan itu na, malam percaya pun sibuk na, hari apa tengah hari kilometer macam kan biu, kan bungan mereka so alternatif arrangement pun sendiri ada na, sekarang aku tak jadi. Hojik Sathariba Assembly mi phamasida haukiba tang kunma panda puthokiba Dana Manjuri University Bill da DM College of Teachers Education amadi Hindi Teachers Training Institute ki provision hapkadabini haina desamna dabi tawri desam gi office da pangthokiba pawmising unaba mada desam gi Secretary General and edition na puthokiba bill adubudi thagatba phongdoklei adubu bill aduda Teachers Education amadi Hindi Teachers ki provision yaudaba asina institute ani asibu lapna thambagum tawri bill asina ek ondringaida higher institute ani asigi provision hapkadabini haiki university ki bill je puthorok matamda masigi Teachers Education ki institute se koi college ma masi ko yaubi raktre aduna desama tawjeningi ba kano se demand se hariba college Teachers Education ki college se koi Manipur government ki makha da leba kano so Teachers Education ki college masida post graduate amade undergraduate ki coursing hangdana leiriba amatangai riba college se sigumba anauba state na run tawjagadaba rusa ki makha kano makha sentang makha da koi nauna nikhalakliba sigumba university sigi university or stage da masi yaholakta ba haibase masi khwaidagi lanba Manipur government ki adugumba khongthang amani haidana masi desam lawi awathabi scientific ki oibam ongda awathabi thaba amadi awathabi gi maru yenthokpagi thoromama karangda pangthokre Iravat Foundation Manipur na sinduna pangthokpa thoromaduda foundation gi advisor RK Ranjan foundation gi president KS Nisikanta Central Agricultural University gi registrar academic Dr M Dinasendra Singh Bamyukian surgaki Iravat Foundation gi president KS Nisikanta na phongdokhibada ningthau palingai matamda thanga krangasi haikol lekol amu oina yokhatuna thamlamba mafam amani haiba akang ahi singna hainari Iravat Foundation na paikhalakpa thabak singna miyamna mating pangbiu haiki RK Ranjana karang ithak asida ngasi yenthokliba awathabi maru sing amadi haigi sar kaya si mapungpa na hauna na bakona biu haiki sare do si la ami to thaba da soire ro da maru de ngasi bayamda ke kusin nazaram do se badana mamal yang ko maru si yang na mapungo na lu talaga thabiro madu pala kan da isa isu sing alaman pulima sangi da so do sang na sa su yare adu mapumari sahabat para ada sahabat na kena sangka kana gani adu sahabat ng mga sarukto adu katien da yo tukir da ahir le income tandiyo Japanese encephalitis ki laina dagi ngak thokna ba district vector-borne disease control program gi DMO na lusing makangbu mana none da myoikya Japanese encephalitis na nabra haina test to loina na fogging kap thokre
BJP Thawal District Executive Mifam District Office the Pangthokre Thoromaduda Hanigi President Santi Kumar Sharma State Secretary L. T.S. Kumar Thawal District President L. Devenju Surgaki. All Manipur Student Guardians Organization Amasung Singjam Police Station Punna Sinduna Outreach Communities Program Ama New Life Public School Kansipur Pangthokre Thoromaduda Organization Gi Secretary Sumati Singjamagi OC and Ingosa Susar Yaduna Pokso Amudi Juvenile Justice ki matangda wangangki. Thasigi Kungatareta Laisram Ningol Wakom Ombi Binami Sigamari Liner Miam Goiba Wakat Mipamama Yaripok the Pangkre Yaripo Punba Mera Paibi Tambalu Memorial Development Club Yaripok Bisnu Naha Mayaleka Emosung Divine Life Club Yaripona Sanction Kiba Hongzangaduna Bina Hat Pamui Serak Pigadamni House Police Custody Lady Mui Ahumi Matata while Setaduna Serak Pigadamni Hari. Lapupa Tera Mayalekaida Leva Muamagi Yumda Kusukulai Lotun Lady Hyperpow Amadiki Asi Mangasuba JK Rifles na Tibumuki Tabak Setakre Operation Aduda Wangoi Police attest over commando Komla Kong Police Amasung Nepunitu Suba some rifles su Suraki Nomai Lotuna Lady Haribapo Madu JCB season Aduna TV the Funkide Nomai Fangaroi Habigami Ubuda Pawalu Pirakibami Ani Mapamadudagi Army na Salanke Adu Lekai Miam Namakoi Ani Puto Tuna Mia Mangda Serak Pigadamini Haiba Wafam Lakpadagi so Irangama Lakadabadi Police Amasung Hangi Pradan Yona Temzinaki Todo Sigimatanga JK Rifleski Major Alina Tazabaya Pau Amadagi Mapamasi Tibumu Tabak Satakibani Adubu Aine Yadaba Polam Amata Pangwalati Haiki. Came here after getting input from a reliable source. And on that input, we carried out search. We had an input of having a cache of arms and ammunition here. But we carried out search. After carrying out the search, there was no arms ammunition found here. And we will investigate the matter further. Thank you. Nupi Singa Soba Iho Horak Tringai Government Lamdamasi Dagi Yusuf Sana Tinan Taba Packet Kadamani Haina Nupi Samaski President T.S. Ramanina Fundokre Manipur Press Club the Pangtupa Paugi Mipamada Ramanina Government Tabak Nintina Lokat Hogdabagi Yu Tapudabu Manga Lakidaba Kayama like a Naribia Sea Live Tivini Amaronda Nakioina Yu Sungliba Sing Lining Lysolgi Matamdada Akak Nava Sang the Sungbiu Government who use Sungbugi Egg Asi Samdok Tunatu Matamda Tabak Packet View Natrabadi Mama Obi Sing Akan Makong Sang Salagani Haki. I Shupunava Nupan Hatching you Pitaga. Nupi Angang, Olaga, Machida income Lakan and Sarkan, Havi Vasia, Machito Viganu, Nupi Punam Aksha, Imung Manong de Yam Ware, Aduga, Nupi da Aduga Angang Chinda, Ijet Mangandana, Wall Ivan Naiva, Gatpan Naidisha, Guli Javan, Nisha Javana, Dodiba Tabani, Nisha Sabaksia, Pali Basarka, Novachina, Punting Tingu, Nishadak income Tan Binu, Sinekwan High. DRDA Sandel staff singi Tatara Mapangi Tolopi the Bigi Mayokta staff sing na DRDA Sandel office Tolo Sholon Cre DRDA Employees Association Sandel Chairman W. Iboyamana Sandel District Oina staff contractor ki Tolop Lisingani Tarataruki January Tadiki Pitoktan lady Machine Maram Orga Awa Cam Mayokare Hiramasi Matanga Miyangi Numitasu Safe Minister da Wafamasi Pukat Cre Adubunga Sifawa Tabak Amata local Tabadagi Office the Miki Kongzangasi Sanction Beni Haiki. Nunti office kaba as well the office ki functionary may amat su which a quick numdre aduna masi hujiki a quick labirical sargashina a quick awab sinti ubiraga a quick awatba a quick advances mayam sinti pibiro adu hujikse a quick mamangi haukiba sarkar kano palam the sargana a quick December ki thadigi a quick state government absorbed to be Kaksing the district headquarter Tangada Behind Kaksing Tongan Kwan Loops in a government keeping singly. Manipur Press Club the Pangtupo Paugi Mipam Amada Hana Minister Oramba and Nimaina Sahi Nipugi Mamanggi Kaksing District Tanu Laklavani Miangi Akan Iho Sidigi Mamangi Government District Lapulavani Department Kagi Office Labor Lam Marangkaina Labor Kaksing the headquarter Tamdana Atobomapon Tambayaro Haiki PDAG member M. Ramesona District Amagile from Topa Infrastructure Kaksing the Sangwat Piu Haiki. Go to the villages, go to the rural area. Haina akoisu pungning the kanjari bani ngasi sugnu hianglam amadi wabagaji isina punama imung manung amatani akoina laineribsi adubu pamdaba haibasi loina pamnaba ngakani adubu
Honorable MLA Anina Muktan Sengdo Piraga, Kaksing headquarters, Kaksing district headquarters, Kaksing Dadum, Handada Karisu, Kaidi Haibasi, Muktan Haibi Ragadi, Yamna Nungai Jagani. Signing school da class 9 tamliba mairoi ama football sanaba satpada ising da tadun sire hari lekhidraba mairoi asigi maming wangkhem imosa sahi taraga mari apopa khogen nongreng awang lekai degni thodo se ngarang pukhau khabam lampakta friendly match ama sanaba satpada thokibani hari thodo se gi matang da ngasi lekhidraba mairoi gi lekai gi miyamna signing school da laktuna school authority ga wari sanana bokonaki thodo se gi matang da inquiry ama toduna mairoi sing adubu puribo oza sing matakta action logadamani thodo se school authority na accident ni haina thamlakiba silam thibani haiki like haite ball haite ba gang se khoina purbai do sani gan haina hek thido kumba hogre bo wari di hogre ado hojik thoi bese di detail my accident thopodo karmai thokibano do khangdraga su oza khoina loina rubna khangani haibiyu haiba matamda makhoisi na thairaga sum leiba gumba ma hek leiba accident ne khanbiro haibagi accident is accident haibani heba ado ba khoina haije de cops never tell a lie sebane ba asibadi kai do ngai do wa asum ngangro hogala ngangro do na aikoina magi su yengbiraga mama gi su yengbiraga aikoi oza singna kari initiate lobi ge habdo khoi pami habne ba Malam gi mama gi khomlang pithak pagi Seoul Thoram Rims ki Jubilee Hall da Bharat Feeding Promotion Alliance of Manipur na hawdokre hawdokpagi thoram da Rajya Sabha gi MP MC Mericom Alliance asigi President Dr. N Jitendra IMA gi President Dr. Sulosana Sosoraki Self-employed labor of sand and stone supplier cum marketing association Imphal na ngasi North AOC dagi khongnang ani karakfawa National Highway gi lambi gi nakyata lamtu sengdokre association asigi president N Momona Manipur Sarkar na Imphal city bu luna na thamna ba paikhalaliba thabak asibu hena mapung fana na ba association chu lamtu sengdokgi thabak asi chathabani haiki AOC to Chingmurong khongnang karak siphau de leiriba drain ji phunjalakpa hanagi amola kaina hujiki anubu natabada aduga masaida number 4 saba khotpa mayam ama leiriba kholiba sigi mayam amola kai phunjalakpa madegi soroki adegi u hauriba singsigi napi yong songjalakpa napi ji sengdokpa amasung sunu taiba masi akhoi gi 15 August ka mari leinana ngasi August kari 1 sida akhoina sinjabani Thawal Police Commando na KCP Noyon Grove ki Thingbaizam Jotin Koba Salung Famele ka di mema masagi mem dagi fare hari Socialist Students of Manipur na sinduna ahanba infiltrate so hapta kangjibung nga sidagi hokre tha sigi taramari phaw sethagadaba trade show asida potlam cameroon yobas tol sing sawgari Government na Senjam Kuno Senjam Chirang Amadi Kokrupta National Sport University Sagadurvasi Longi Senapa Amatalite Darkar Lairabadi Ahanma Lampi Nanaba Honagani Haina National Sport University Protections Committee Working Chairman Irengbam Ranjana Pongdokre Manipur Press Club Pangthopa Paugi Mi Pramamada Sport University Sigidamata Kokrupta Lammaker Nepu Senjam Kuno Senjam Chirang Amadi Harau Thelda Punna Lam Ekar Sama Marpu Mangarom Mianda Government Sinakrabani University asi lakpada matam matugi thengnagadaba mayamadu yenglaga Protection Committee ma semle haiki Sports Government Manipur gi mingda patata aduna leigraba yam clear oraba port abani adama sei deida bhap tanadabdagi amana ama sumungpa ekoi tajare madu nuaite aduna ta sengna ekoi ngasi print media consumer electronics media gi kuthangda Jiki Hariba Sports University Chana by Aryan story, but Zagasi, Yam clear in a later about Pegumazay and about the Yaudra from Niaiba or from Siniana, and she Tamjali Vesi. 11 kV Tanga Fidergi line, Jungle Cutting Togu the Bomarana, Hayam Sung Hangsit, Ayupung Taramatwigi, Numidamaran Pung Manga Minute Kuntrafawa, my Mutkan Hari. How's Amukanatem Brampton, Lomanese? Come and join the first Imphal Trade Show 2017, starting from 1st August to 14 August at Hapta Kangjebung Palace Compound. Organized by Socialist Students Union of Manipur SSUM. The main events are Sangari Lamjel for the first time in Manipur, Open Mukna competition, cultural show, painting competition, food court fun and marketing on the one roof. There will be participants from all over India and foreign countries.
best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Hello, Doctor. ISTV na Sahol Sen Numit Kuding Numidang Weram Pugtong Tabo Matana Salok Jaba Live Polling Program ni. Lagi ba agas kita Hum Sahol Sen Numita Dr. Irom Anil Hematologist na guest Dr. Oibigani. Topic na iga mari lain na ba ana ba sumasigilayang haibasini. Adon na call to wira ka dabay kay telephone number 2442336. Amok zon na tramok sari makatapa pausing Oinam Song Munda, you talk over the gate, Manga Lake Daba, at a Kayamana like a river talking about the same with J. Sina. Nasi Maya Kaba, Sinza Mutalasi Haina, Oinam Song Mung, acquainted with the concert of a set crate. Wangoy, Lefapam, Topacify, Samurona Singmagi, Miam Yona, upon Mipamasu, Bank Tokre. Mipam of Duna, Lake Hidrava Amadi, our Avatar, sing that government, Maki Digimatic Saba, Tembang, Piano Taksinba, Mara Labor sing Lebak Miam Kangna, Matic Saba Sirak Pihanba. J. Siga, Manipur Labor Organization Singer as a woman from Pang Tokuna, as Siguma Todosi, Amu Anna Toktanaba, Hainasu, Mipamaduna, what it look India Masung Myanmar Ngongke border pillar number Humbutra Mapalgi Mayada Bomama Leremle, Mapamaduda, Taramatoisuba, some rifles Amadi, Moregi, SDPO, Lawrence Na, Lusingduna, Yang Silvamatung, Infalagi, bomb experts in Koduna, Aswangam Yoguna Pokahanki, Gram, Sangarum Lumba, Bomadu, Clemerini Hari. Myanmar Romdagi Moriromda Sangal Bumui sing swine flu Japanese encephalitis Singba Leong Yobra Haina get number 2 the screening tokre Yuno Nabaleba Asida swine flu na Mui Taruklom Lake the report labor Murna Health Department Section Torangasi local Bahokibane Lokta Kumbanda Kundariba Muikai sing Sauna Muram Oiduna Anayek Yorpa Yori Hari Karangitaki Praza Anayek Kaya Yorpa Galwina Tanang sing Pangdabi Awaba Mayonare Yum Samu Humpurom isina Tumjinduna Lady Hari Me Labor Yadavana Muika Kanga Sana sing Yum the Sanga from Lodun Lady Karanga Labor Health Center Sisu Pung Kungamari Supna Mato Togani Hakrasu Dr. Sang Nina Laktavana Anayek Yorpa the Kudong Sada Mayonare Free Health Camp Pangtokuna Amadi Health Center Assis Sang Nina Dr. Laktuna Laina Kya Sandoro Iba Asiting of one of you Haina Landamaduni Preza in a circular booking since Lovely. Adi Shango physical high over Torga to Tomato Topa, Akuya, Amolati, Lucianagi, by the tablinary. Government setting much cooking in Canoe, which I am sanctioned that you don't couldn't me, Nanare, he never used later among Ani Amamo Tarico, Obukan Katana, Nabagi Shingis, Ashabagi, Nada Canada. Hospital and him such as I'm right enough from them, Karangi, Amina, the position you may cut when the people to forget with me, Nanava, women said the doctor came to Vidava, the Karanga doctors in the zoo, quickly Hata and Dani Lakam Lak in Vidava, and prevents my own lady Karang. Ketria Wang like I say to Surbanupama Mayungi Singi Tanki that Tasinduna Iraq Navadagi Lake Hidraba Nupamasa Simaming Haris Apopa Abdul Rahman Kawe Nursery Tamlibo Mahiruini Mahiru Esina Manumatam Satan Lake Hidabda Mahiru Amadi Oza Singna Awaba Fundokre Lake Hidabagi Imumanung Gi Awaba Su Oza Singna Saru Yabaluena Angamoting Pankre Nepumanga Suba Manipur Autonomous District Council Linkat Kibagi Numika Marilena Senapati Ministerium the Satrapa Ahanba State Level of an Indigenous Wrestling Championship that Sanru Samakun Mangana Saru Yaduna Sahi Hompumagi Maka Amadi Sahi Hompumagi Mataki Sanuri Singna Category Anituna Pangtokli Championship Asi Mamang Tagi Kuntradagi Horuka Pangtorpani Nasi Wrestling Championship Asi Losingini Hana Tournaments Asigi Sili Langlibat Mui Amana from Broadway. It's a Kiba 30 to open to Kiba Indigenous State Level Open Wrestling Championship Masi Losingini Masi Aqua Hajik Line and Gaina George Puda Lakatoba Honorable Chairman Mr. Kaipo Mahana Larga Chief Guest Wagini Aduna Aqua Haji Pung Teredigi Wrestling Start Odaga Chief Guest Naidunale Masi Wrestling Sida 125 participants Painalai below 65 kgs and above 65 kgs. Masi Nasi Loisingini Aduga Chief Guest Namashigi Mana prizes Amasung Award Bell Kumasi Pitokuni.
Imphal East Police na Yungkai bam lekai da yu thingnaba sangsin ma drive ta ayat apan pirakhiba mioi samayang kai fagatuna verification sethabada thawdo du senaba mioi ohum police na fare hari Manipur miyam na mahusagi kal ngak sendabana khusiam gi ising isaw toina thuan bani haiba hiramda state level debating competition ama Moirang College multipurpose hall da pangthokre Professor Y Modern speaker oikiba competition aduda mahiroi kuntramapana sarwaki sangdam number aduda ais anamika na ahanba maibam safiuna anisuba hawizam bisopriana ahum suba takre hawjing makhatana ngasigi sanui pau lominasi Ngasigi sanawi pauda West Bengal da August kunga manga dagi hawgadaruba sub junior national football championship Northeast zone qualifying round gi match official oinaba TAS lanthoiba ibungo maite all India Football Federation na hablakle Jiribamgi kalimai mandapta sathariba tarataruk suba E Tilotama Devi Memorial Mix Kang Tournament ke ngasi sanakiba match ta SYCA Sorok Atingbina Yaifalangjing Club Dibong Kunobo Pansil Taramapal Nepal da thoikre hayang Mital Jiribam amadi LECB Babupra sanagani Jiri da sathariba taramari suba Sandam Inunganbi Memorials Mini Boys Football Tournament ke ngasi sanakiba ahanba match ta PYC Faitolna GPS A Sonapurbu Gol Taret Amada Aniswa match da yang Singnul Club na JF A Jiribambu Gol Ani Singnul Makiba Pikre hayang ahanba match da Orientals Club Babupura amasung Sikkim Aniswa match da Kuki SC amasung Sunrise Club Kadam Tala Sanagani Indian Women's League qualifying round saru Yarunabagi Club Amakhanabagi Damakta Ampada doubles legs Bivista pre-qualifying round August Taramathoidigi Horgani Saru Aningba Senior Divisions Women's Team na August Manga Paugi Manungda entry Pisilpa Yagani Federation Ge General Central Registration System da Register Donor ba Sanori Singh Kaktama Saru Yaba Yagani Hari Hauzik Makataba Sanuri Pau Boyani Tozam the Pombigani Imphal West District Football Association Sinduna Satharakiba Taranipal Suba S Birendra Singh Memorial Super Division Football League match sing ngasi sanaba losin khre Satharakiba League asida NCC Khongampana point tarataruk phangtuna league asigi champion oikhre Mamang thagi June gitang kuntaruk tegi team tare na saruk yaduna SKYC ground awang sengmaida Satharakiba league asigi ngasi aroiba numit ki sanakiba match da YDO haino khongnembina yumbu SKYC awang sengmaibu gol mari sinoda maiti bapikhi Match asida maipakiba YDO haino khongnembigi goal singadu A Kumarna match ki ahanba hapki abiba matamgi ahaba minute ama amadi match ki yankhai mari suba minute goal ani sankhi atopa goal ani aduna E Joy ki sanamadi N Singlembana match ki kunthram de suba madi kunthra truk suba minute sankhibani match asida SKYC awang sengmagi sanaroi CIS maisau tonbo amadi YDO haino khongnembigi N Olenda match conduct tokiba referee na yellow card utki Sahi sida pangthokliba Taranipal Suba S Birendra Singh Memorial Super Division Football League ta khwaidigi sonkiba team YWC Malom Sathariba Super Division League tegi relegate tawkhre Amaromda Association sina sinduna ground asida Sathariba Kunmari Suba L Sankita Devi Memorial First Division Football League hayeng nungtil pung amatabada ahanba match oina CRC tage lamadi SCK Kodong Popiga sanagani ani suba match nungtil pung ahum tabada YWC langthabal amadi WSC ngairang sanagani Imphal East District Football Association sinduna mamang thagi June tang kunthra dagi team taramathoina saruk yaduna Sathariba Maharaj Kumar Gharnedazit Memorial Super Division Football League Tournament ki ngasi Khejigau gi aba ground da sanakiba ahanba match ta 11 Star Sporting Union akampatna UPSA Pukhaubu goal ani sinoda maitiba pikhi match asida maipakiba 11 Star Sporting Union akampat ki goal ani du N Binod Khana amadi WBC Sorna match ki taramanga suba madi nifutare suba minita sankhi match asida 11 Star Sporting Union akampat ki sanroi KS Robinson amadi WBC Sorda match conduct tokiba referee na yellow card utki league asigi ani suba match ki sanakibadana upa kyangwei amadi nipso kaibi goal amamam chanaduna draw satkre upa kyangwei ki goal adu santanuna match ki kun suba minita sankhi
Nipso kaibigi goal aduna MD Siraj na match ki taratare suba minute chankibani match asitasu Nipso kaibigi sanaroi NG Birjit amadi L Rosanda match conduct tokiba referee na yellow card utki sathariba league asigi haying tilpung amatabada ahanba match oina SSC Porompat amadi YOSC Kurai Konsam lekaiga sanagani ani suba match tilpung ahum tabada USA Kurai amadi Dog Androga sanagani Apunba fitness center na hawgalaliba nahasingbu masama ufana nungaina punsi nungsangna lehenabagi pandamda sahi khudingi leptana chatharapagi sarugama oina sahi sigi tarisuba AFC State Level Transformation Challenge pangtholagani hairi hirammasigi matangda apunba fitness center Nagamapal branch da pamising unabagi thormama pangthokre thoramasida center asigi managing director Yumnam Hamlet director PIS Romets ICR manager Lakshmi Koijam Chief Instructor Mangchatabam Santosu Saruk Yaki. Thoramasida Saruk Yakiba Center Asigi Director PIS Romesh na Pongdokibada Sahi Sida Pangtokadoriba Tarisuba AFC Steleben Transformation Challenge Anobu ina Top 10 Game Manung Chanbasina Manipur Leriba Apunba Fitness Center Singi Branch Singda Sel Amata Tingdana Thataruki Hanabagi Kudongchaba Pigani Haiki. Mangda taru pangkok kibar matung kita tarik sudah koi price kita kita awang melakani koi siung lawa isagi pak lup tanah lagi dulu jadi koi kita kan kita hari na pangkok jawab dulu yang samba level transformation challenge ni steroid season apa dua ada mayang chemical dua mayang koi secara season ada kita koi tapi mati jam na normal mioi kudi mangna participate tahu apa dulu lawa competition si ipung kudi mangna sawi abi. 3 times strongman of India, 4 times national champion. Asian bronze medalist yauna manakaya laukraba apunba fitness center asigi managing director Yumnam Headland na pongdokibada dalamna masel ebriba ipung khudimangna apaba khunayama oinungta apaba samajan senungta mayam sangna saruk yabiu mayam hoksang phana fit oina lebiu haiduna AFC magaidagi asi nunungna nisingjari aduga press media khudimkisu commission asida karigumba yawning malergasu akoina free of package ta saruk yabo gi khudong chaba ko sida thamjare. District Sports Association Bisnupur na sinduna mini stadium Bisnupur da mamang thagi tang kunma pandagi team tare na saruk yaduna chathariba ahanba let L Itomsa Memorial Super Division Football League ngasi sanakiba ahanba match da lasal leimapokomna FC Moirangbu goal ani sinoda maitiba pikre match asida mai pakiba lasal leimapopongi goal ani du Ice Jotin na match ki Nepal subamadi yakhai manga suba minute sankibani match asida FC Moirangi sanaroi James amadi Johnson da match conduct tokiba referee na yellow card utki chathariba league asigi hayeng amopa Moirang amadi sai SCG ulauga sanagani amaromda association asina sinduna ground asida mamang thagi tang kundegi team tarahumduna group ani thongna khairukuna chathariba marisuba Ispisak Memorial First Division Football League ngasi sanakiba match da NCYWO nungsai siru amadi Ilsa Naran Sena goal ani ani sanaduna draw chakre NCYWO nungsai siru gi goal ani du Rakhasan amadi Thompson na match ki ahanba half minute ani amadi ani suba half ki humpuni toi suba minute chanki Ilsa Naran Senagi goal ani duna Krishnananda amadi Bizianna Merski Yankai Mapul Suba amadi Merski Apimatamgi half minute amada Sankibani Mers asidasu NCYWO nungsai sirugi Thangya San amadi Ilsa Naran Senagi Sunil amadi Yaipabada Mers conduct tokiba referee na yellow card utki Sathariba league asigi hayeng LYBO Sothe amadi YWO Bisnupurga sanagani District Sports Association Kakching na sinduna association na sigi ground da mamang thagi tang kunma thoidigi team nipan na saruk yaduna chathariba tarataruk suba KSH Lehau DB Memorial Super Division Football League ngasi sanakiba match da KPSC Kakchinga Sau Kakchingbu goal ani sinoda maitiba pikre KPSC Kakchingi mai pakibagi goal ani du nangmairin na match ki yankhai mari suba minute goal ama chanki atopa goal aduna Sau Kakchingi sanaroi Sachinna on goal oina match ki humputra Nepal suba minute sankibani amaromda association sina sinduna ground asida team tarukna saruk yaduna chathariba tara suba Kesho Kumar Memorial First Division Football League ngasi sanakiba match da KMSWC kairakna Aksa Koktabu goal ani sinoda maitiba pikhi match asida mai pakiba KMSWC kairaki goal ani du Arif amadi Amanna match ki humpu taruk suba amadi humpu mapal suba minute sankibani hayeng match leiroi
Tagasari boy, who's Makatan and Sinomi Okiba, and a Saki Paulo Bisi. Nasigi Okiba, and a Saki Pauda, ICAR, number Patiki Pirapaugi Matuina, Nasigi, Quatiki Sakiba, Celsius degree, could map on the speak any. Quatiki Ingba, Celsius degree, Kulumdoi, the speak maple. They are wishing when the Kisang, you present a Putaro, Nutilda Sado Putaro, do it okay. Nasi no chuki de. Loisala Putamo report saying Prime Minister Narendra Modi na awang no poki saw gimateng oinen ba lupa crore listing ani gimateng lak thokre. Manipur to ini sing South Toli basigi matam pombugi oina solution ama purang ba loktak project si review to bina ba Chief Minister and Birena Prime Minister puning sing kre. Amadi Infal Nambula madi Kombo Tudel Sengna na DPR Sema Lore haina IFCD Minister Lepa Hokim na phang kre. Ngasigi dia STV ni tu pom tang sujire ni tapi pom kana khujire. Pradhan Awas Yojana Credit Link Subsidy Scheme Mission Housing for All by 2022. In conjunction with the Government of India Mission Housing for All by 2022, Panthubi Housing Finance Company Limited, the sole housing finance company, bring you our promise, your home, under our motto, Shelter for All, governed by Pradhan Awas Yojana Credit Link Subsidy Scheme. The company under Pradhan Awas Yojana Credit Link Subsidy Scheme provides subsidized home loan to 28 towns in Manipur, up to rupees 15 lakh for economically weaker section and the low income group. Loan amount of up to rupees 50 lakhs for middle income group. EMI as low as 1,136 per lakh. Zero processing fee. Subsidy of up to 2.67 lakhs. We request the people of Manipur to kindly visit our offices at Imphal, Uripok, Nambol, Bisnupur, Moirang and Kaksing and get the benefit of Pradhan Awas Yojana Credit Link Subsidy Scheme, Panthubi Housing Finance Company Limited. Chowkhat Minasi Office na Koliba Mafam Singda Loan Pizari. Tabak Tawbama di business tawa singya matangar ba microfinance hingminasi Chowkhat Minasina yamna laiba mawongda apikpa interest loan Pizari. Property loan, mobile phone, TV, refrigerator, washing machine, computer, laptop, sofa set, solar plate set, water tank, furniture items sing asina chingbani, loan na business loan amdi vehicle loan, two-wheeler only gudong jaba supizari. Condition supply akupa marol gidamag hingminasi Chowkhat Minasi head office sa Golban Tera Kuraizam Director contact you. Shri Shri Gaurachandraya Nama Purbashramda Ekoi Khwaigi Irakta Tilamba Rabi Kumar Karamna Manung Matam Chadana Magi Nushijaraba Imung Manung Sagay Natay Amadi Marup Mapang Khwai Pumna Maputadok Lamlaga Haukibatang Kun Gamapan Ingen Gi Kun Ganipan Nipanba Irai Numita Ishwar Gi Kuya Khada Changjakre Lagliba Tang Mari Thawan Gi Tarani Thuini Panba Irai Numita Chira Usab Din Thokle
Thauram asida aikoinadi sak khangaudraba laikhidrabaga loina tinabiramba ahalaman ima ibel iche ichal amadi marup mapang khwai khibikna matam chana lengbiraktuna saruk yabiranaba ISTB ki kuthangda pauzenzari basing Sri Karam Nabasingha mapa Srimati Karam Ongbi Shanahanbi Devi mama amadi imung manungi miyoshing Langthabal Kunja Awang Lekai Imphal West. Fiyama Northeast Diva 2016-17 gratification partner Miss India organization is en route to select the most beautiful and talented girls from the land of Shiroi.